Manfete 2025 ki ngasi aroiba numita Manipur University yauna tongan school amadi college tagi lakpa mahairoi singna chikna China bangamdana tinki ngasi aroiba numita pangthokiba business idea puthokpagi changdamnabada mahairoi kayana masak thokpa anoba wakhalon kaya puthoknakhre hiramasida paudam ama Haukiba April kumari nagi haukiba Manfete chingani kumangagi ngasi aroiba numita mairo lishing kaya Manipur University da laktuna tongan event sing saruk yaki midyang taki Thank you so much. Manfete ki khwaidagi chawba event singi manungda business idea puthokpa changdamnaba asisu ama oiri hiramasgi matangda Manipur Institute of Management Studies MIMS ki professor CH Imphal na hai Maroina business idea competition no pangthok jeri se young minds se da moi ge creative talents aduga business ki oiba viable oiba venture khara paikhat pada akoi gi khiziktan minds ignite tawna ba haidare motivation piba ngamna ba pangthokpani sigi kero se da within the Manfete ki matam sida ko aduna hadakti price isu 1 lakh ki mathakta koi thamme aduga ya asapa idea mayam ama lae aduna sidagi karigumba idea sidagi truly maze akoi gi reality do ondok ngam targadi nothing like that Manipur so entrepreneurship and startup ki culture say da achoba inward ama people ngamgani hena khanjai aduna akoi gi marone young people young minds sing da thabak phangdabagi achoba samasha ama thengnari basai da kharada oiraga su akoi mateng pangba ngamgani hena khanjai aduna entrepreneur masing yamna leiri khei lamdam se saukhat lamjel da saukhat pa lamdam ma oibada achoba akoi gi thodang se entrepreneur sing sina piye aduna akoi gi young people sing say da motivate tawnana ba sigi idea business idea competition se akoi mapungda management ki point of view dagi akoi push tawraga da achoba awareness sama akoi lamdam sida piba ngamna ba khona jaba haida Yam nungai siguro update home day thoradi kona matungda akoi su participate tawbaga phangadi yamna kana ba yamna ay hani ke mai ni oh yam nungai adum haidi haji sida lairuse hena atopa haidi makhan yam la so okay the event to man me pangthokadi ring pani na lo Yun Manfete yung bulay, yun ito yung bulay ro. Parang masasada. Yung bulay na ba? So, pero mo department yun no? Yoga department ke. Yoga. Manfete mana sahi mo yung mga hindi powder. Nungaye ahamba su tambane ba si MU da. Ada ahamba yaw bane. Kari powder Manfete to ko Manfete silakpase yamna nungai aduga akhoi gi leiriba akhoi inkhal leiba youth singje
sida moigi career simjanaba moida leiriba koigi hidden talent haidareba siguma mayamje haidi expose tawraga haidi moigi asauba moida kanaba mapi na khande Noi ka from department you know. Physical education. Oh, ado Manfete tarafı ke kau ke. Oh, adum nungai. Ngaya. Sino kari kana mo pili khande Manfete sana. Siguma program da participate honing bagumba adugumba hawalle khal. Kay phawgi Manfete tarafı ke ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯌꯦꯡꯕ ꯐꯪꯕꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯇꯥꯔꯦ Mathang lakadaba chahisingda pangnokadaba Manfete event singda makhal makha kayagi event machin hena hapsanduna lamdam asigi mahairoi singi tungi lambi gi damak achoba platform ama ohalakani haibase achet pathajabani SKTV news ki damak Manipur University gi parom joriba Khetramayum Premchan Imphal